welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki Test of Cartoon ki mahau ming tabiri su hamatara mo shri maru ng sim fala fungo pau se singi cartoon singda cartoon isina kari haining liba kari phonong liba kari wakal kalan ba habdu me me am sanong thamjage ahmadul khutjage ek sanga express ki onthok panida hai ba cartoon si jingbiu yam phajabo han thok leba cartoon ni sangai adaga kharsa oina lor su yare ke bulum jawgi handak adum ba pocher mayam amana Hatnaba lang thalamba taruk kangiba adu asiba masaw ne phangiba mayam do adu ura kan dang saigi cartoonist sina thamakpa adu bajelakpa cartooni haidan thamjage sida jeida khoi sangai sina haidi ke hakana aina haidra miyam punna gyan taminda ba haibasi oithok roi haidana afawa natraga phattaba mi haibase pokpadagi masa gi ida yaruklabani semdokpa yaroin handaksi kanagumna kharsani hai aduga kanagumna khoi sangai ni hai aduga sangai ni haibu phum su leyen experts na madu sangdok piba phagani handak chalu kanda lang phajana thaga lerumba lang ga thurumba kharsa taruk kan mangam khiba karida haudana chari no achuk tang ba sa si yoksal ga thamaga moi chaningai thaningai leitrabra madu na tradi moi hingba ngamdrabra adabugi forest department na kemta action lokhatrim no haibana jengbasi yamna khana ningai uba duda sa singina kanbo wakal khalam gada wakal do koina miyoi ba koina khalim mayam sida puthora kanda man haibani aina haidra miyam punna gyan taimna haibase oithok loi haidana afaba natraga phattaba mi haibase pokpudagi masa gi ida yaruklabani semdokpa yaroina adamasina khumai yam chumba wani saji masina macha sina adubu ekhoi bu nungsiba miyoi khara tholakpase ekhoi gi laibak phabane hajik sanga kannabagi ekhoi aram bai tengul kambuna thola kanda sumo mayam se moina drive chatrabani mi mari ni drive ni adalere mi mayam do koina social media da karida mayam su koi urabani na sugumba wakhalon jawdaba haibatai ama tangna phangba sa sibu halaga thongaga charaga maduda kari hauribano natragana madudagi phangko paisana yonthok kyam phangjano haibna singmasi yam kupna khandaba phai masingana singarangi wana te kuiraba afamni ona masi concerned authority na khanaba phai chum yengdan leiba adunadi kanaro haidna thamjage mathangda leisna khoi sana leiba ki loiredana haidna loiredana haistu yengbiu cartoonist si swaida khutloin thare machi juma su khoigi handak rebulam jaw national park ka thena ki baduda chigi cartoonist su khoi khut thai masda ma phanok do sida su khoigi sangai ani wari sana bai sin ne leise masaga mamaga lalaksida ekhoi do onsillaga hat pa horok disibu muthalagi honari jatlana macha sina hangang budana da mama sina khummi mi marakta su mi manba sa mayam yawbuna ni na mi su mi di manba aduga sa de ba aduni yamna nungai taba potni chumba manipuri am tangna phangba sa du sangai na tabra haibdu department na maju sengdokpa yam mathau tagani na khalli aduga department gi mi su yawi haibni ngrang si matang da khoi khanna ni na gen tawni du ngrang gi khoi khudong cha daba mayam thokpu yawba anduna ngasi si khana na ba honari mayam su meng tabiu si matang da yam munna khana ba mathau tai haidna ai maina thamjage aduna masi phatte leiriba ke bulam jaw sida leiriba kharsa bu oiro natraga sangai bu oiro any sa makal leiba mayam sing se khoi atangba endangered species ngaktani adagi sona kanda leiriba tonga tonba uchek pairei ba siberia dagi parakpa pharaga chaba mayama so mayam sing su khoi lepa mathau tai na choba message am piba cartooning ngasi sangai ga akhoi gi sana leba ga yamna cartoonist ani si mod mana bigi duni mong ui pathang da leiba sina khoi pongna phamgi balohe haibdu balohe sida khoi halani ni khar senior bari sanabani gari makana thawre yanga thawre thawri singji karai gai no
adu sida lakani ma je par kana mana haire sana lebak si loire chatphal mam ta lei training tamna mitop na maning tamdun leiba lam oire na hajik si adum mapan de cha ki ba central forces me ama kadai da kari lege adum khoi ji khang gi dare ona khoi tap kari yengi bano aduga rang gi thok ba thodok ji su hajik viral lam oire leibni social media da Assam Rifles kangbuga kuki militant sing duga wari sanabagi silnama ji chat ki haiba chat nu haiba du wari sanaba mateng tasingna pangabra haibagi mafum mayam hangna mafum mayam yauri ona jaga khudima Assam Rifle khudima tawi haibna taba kham da kham de bida do michang gi type ta lebi mong de lei duni aduna hajik se mayam ning tamna chat pa phangdre loire chapram ta leitre na khoi gi masagi ahal ni sinu wari sanana kanda madugi prajana phawriba ihullo seida man phogdorak pani na thamjige mathang da leisna khoi lan pawgi as loire aduni ajeida khoi kendra gi thabai ngang tawba mini social worker hai tare sida tu pidi upte upayaw pitang na upayawi sida MLA mantri oidoni tu pidi gar PM da haire ACC da ai muk sebuk sangat pa leite na magi assembly constituency da ma bu sebuk sangat pa leite na ngasagi MLA mantri sina haiba duni aida praja sina khume saunu khom chumi sar si masu sar gi anu bu yum ne na amade khangboi lakpoi sen lere si duna sanga jagali se praja gi oiram da bodo magi yum sana ba lam leishana ba kendra jamai jaga jaga da kendra hai suk tu mai lekai dina tna to pa jaga jaga lekai gai su lei baduna so made am sanga sanga ba se assembly constituency da ai mu sanga sanga ba leita bani na man hairak budune ada hagi MLA mantri duna ada ida ngasai praja na khum chumi sar si masu sar gi anu bu yum ne na magi woni sa leiram bodo si phajari poni si thok tab nate mayama mathang da leisna khoi narong thodangi hawa do leirang do haiduni khabar pabagi sinni handasi khabar pabagi sinam ga yakhalai hawa do leirang do si khoi narong thodang adaman haire center na manipur gi si lumna hawdong chikna bugum na logu malen haidi haji fawda thamapul phajalaga do re laiba tang hum sida di thamapul complete oire according to tarik ta thibi matung ina me hum dagi thibani na haji fawda santi phangde stadium yum ke kya mai cha kre mi kya ama sigre haji fawda bharal lengang na leng leiri adani haji manipur si yam lum lowi mana khogi hawdong chikna bugum lowena hawdong chikna bi kasu nate ta thoga muk tawba the scenery ba mayam sini aduna ngarang ju scenery ba haji scenery ba mayam sini to kaimta india government sina madugi chapchaba magi stand ama lowdaba dum yengaga leiba sigi potuni adugi da yumpham oirakanda thamakpa yelakpa yamna fazaba cartoony haidana thamjage mathang da leisna khoi manipur news gi dasani haibadani dasani de yarisi MLA mantri ni wari sanabani government school phagale hayadagi satra suona hai government school je phagale aduna satra na kamai toba government school sing je kamai na leiri je mayam khangdara wafam ni masagi hygienic oiba toilet matik chana leitaba mayam ama haji khoi school fagalansi mission aduga college fagalansi mission yamna semgali college fagalansi mission dal pa crore thadana dana adugi tongan ba UGC gi makha da haji college sing da swimming pool sem dana madugi thika tongna bu khona mayam aduna government school sing si kamai lege je khangmani oja amaga satra kya ga managi adu yamna khangamni ajida satra goina oja ga ma satra khoi gi ke haitare oja amana satra chama yankai oigada mutu oja tarana pura leiba ada satra singsina oja ne masing jam khalabani oja tara leibda satra manga khal leibagi issue me ama tonga tomba adagi manipur lenga na tonga tonba punchilakne school sing se punchilaga ama toina thambagi wafam su koi lei duni so film je leira kan dani aduna jekse man haini government school nyam phagale haibani MLA minister sina adu ama sina home chatra su phagalabra haina hangba question mark toba adumba cartoony yamna fazaba mathang da leisna khoi people's chronicle gi witty wednesday yaw se mai khanna badni kamai khanna ganda da leaders in high my officers da you see it is a plan to block my promotion khangbra se makoi ai gi promotion se block tongna ba plan ni clarify it is a hoax an attempt to undermine my position aduna masi aran bani asoi bani haibase semdong na bohono aduga masi aigi position se masibu namthana ba honna bani hana sengdu haibaduni haji lari base na tongan tonba hoi gi kai office sing da lainari ba mayam tuni amaga handana ba lauthana ba honna ba amana phamkana ba honna ba sigma mayama leiba adugi potugi sinduni adani you see it is a plan to block my promotion ai promotion ka dana honna bani
clarify it is a hoax and attempt to undermine my position haidana aduna suma mayam se dum department na tanaba case tonaba kari tawa mayam ama dum yauba adum da base tobani haidana ai thamjege anang si gidi elite tv gi test of cartoon gi mahau matang so election jare meng tabiri bo singbo mo kana khuram jab golodina kaidana be thingni jari pinebesi. Welcome you all to Unapa School Chanum, Imphal East, a fully residential school ranked Manipur number 1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.